ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕꯗ angakpa poknariba wari amani anaba lising kulhumdoi chatrukki doctor amakak leiba leibak ama leiri masi asingba wari amani World Health Organization gi matung inadi Malemgi oina tangsatta miyoi lakh khudingi doctor chamaga nifuma thoi legadabani haibani adubu hairiba leibak asidi miyoi lising kulhumdoi chatrukki sumna khaktangi doctor amakak leiba asini masina takpadi leibak asi doctor asuki matik watli haibani healthcare system da sathina sothare haibani healthcare system soirabadi angang sibagi chang yamna wangi miyoi ayamba koina punside ana ayek sondrang adamba laina pakpa miyoi mayam ama leiri haibani asigumba problem kaya ama mayoknariba leibak amani chat hairiba leibak asi Africa Mahadesh oina thau khwaidagi yamna puthokpa leibak singi manung chanba achouba leibak amani hairiba leibak asi mausagi oiba resource amna leiba leibak amani adubu hiram khudimakta sotharaduna yamna lairaba leibak singi manungda challi leibak asigi missing apunmagi saruk chamagi manungda 66% di lairaba chaba thakpa phangdaba miyoi ngaktani apunba missingi manungda 88% di electricity masak khangdana ngasi phawbe yamna wana khangli apunba missingi tangkhai amadi afaba thaknaba ising thakpa phangdana yamna wana hingli basina maram oiduna miyoi ayamba ana ayek asibana pik thali nupi angang mironbi sibagi chang yamna wangi lairaba leibak ama oirubana hiram kudimakta sothana yamna wana hingli healthcare gi thabak pumnamak phelni lairik laisu haiba gyan leiba miyoi ningthina leite masina maram oiduna doctor masing aduki matik watli supna khaktangi doctor samnga khakna leibak adugi apunba mising adubu layengna leiri miyoi lak ama kudingi doctor ahum khak leiri asigumba khudong chadaba sing asidagi chat hairiba leibak asi angang sibagi chang aduki matik wangba leibak ama oiri maram asina mirolaba nupi ayamba angang unaba matamda asigumba khudong thiba thodok sing asi toina leibak asida thokli chat hairiba leibak asida mirolabi nupi apunba masingi sarok chamagi manungda 90% di doctor sungyaw yawdana makoi oiba haijaba traditional gi oiba mawongda angang poknai tawkhatlaba America dadi mirolabi nupi apunba misingi sarok chamagi manungda supna khaktangi amakhak doctor yawdana angang poki ani asigi khetnabasing asi miyamna hena khangbiramlagani chat hairiba leibak asigi apunba nupigi saruk chamagi manungda 70% di chahi 19 gi makhada yamna chahi nauna luhongi maram asina naha oina mirolabi nupi kaya ama asigumba khudong chadaba sing asi mayoknei leita lairagi maram sing asina naha oiriba mama kayana macha singbu matik chana yokpi bangamde chaba watpana maram oiduna chawba naidaba sondam nadamba mathong maram khangdana leina mayam ama paktuna angang kaya ama sibagi report leiri chata maru oina diarrhea laichat asi yamna toina thengnei diarrhea laichat asina maram oiduna nupi angang khaktana miyoi ayamba sigali sigumba khudong thiba sing asi United Nations su yamna kupna yengchinduna miyeng changmasu leptri Malemgi senjau paibada maming leiraba Bill Gates na lingkhatchaba charitable trust ama oiriba Bill and Melinda Gates Foundation na lairaba leibak asigi mating pangnaba hojik kanna hotnari